ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛꯀꯤ ꯃꯃꯣꯝ ꯏꯆꯥ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯑꯣꯖꯥꯒꯤꯗꯃꯛꯇ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯣꯖꯥꯅ ꯄꯥꯏꯕ ꯃꯣꯕꯥꯏꯜ ꯐꯣꯟꯗꯣ ꯅꯍꯥꯟꯒꯤꯗ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯄꯤꯕꯤꯕꯅꯦ ꯑꯣꯖꯥꯗ ꯈꯨꯠꯁꯤꯟꯅꯖꯔꯤ ꯑꯣꯖꯥ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯑꯣꯖꯥ ꯐꯖꯔꯕ ꯌꯦꯡꯕꯤꯌꯨ ꯃꯣꯕꯥꯏꯜ ꯐꯣꯟꯗꯣ ꯑꯣꯖꯥꯒꯤꯗꯃꯛꯇ ꯄꯤꯕꯤꯕꯀꯩ ꯑꯣꯖꯥ ꯀꯩ ꯐꯥꯎꯕꯤꯒꯦ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯑꯣꯖꯥ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥꯒꯤ ꯐꯣꯟ ꯌꯥꯝ ꯅꯥꯟꯒꯅꯤ ꯁꯤꯗꯤ ꯃꯁꯥ ꯌꯥꯝ ꯅꯥꯜꯂꯦ ꯐꯖꯩꯌꯦ ꯃꯆꯨꯁꯦ ꯂꯥꯚꯦꯟꯗꯔꯅꯦ ꯑꯣꯖꯥꯒꯤ ꯈꯔ ꯀꯩꯀꯩ ꯍꯥꯏꯅꯤꯡꯕ ꯈꯔ ꯍꯥꯏꯕꯤꯌꯨ ꯃꯄꯥꯗꯨꯁꯨ ꯑꯩꯅ ꯆꯍꯤ ꯍꯥꯜꯂꯦꯀꯣ ꯏꯆꯥꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯩꯒꯤ ꯏꯆꯥ ꯏꯌꯥꯝꯕꯤ ꯃꯆꯥ ꯏꯆꯥꯅꯨꯄꯤ ꯑꯩꯗꯤ ꯂꯩꯔꯕꯅꯦ ꯃꯥꯡꯈ꯭ꯔꯕ ꯏꯆꯥ ꯊꯣꯛꯂꯦ ꯑꯩꯒꯤ ꯃꯩ ꯀꯀꯥ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯆꯥꯗꯣ ꯉꯁꯤꯗꯤ ꯏꯆꯥ ꯃꯤꯒꯤ ꯃꯆꯥ ꯑꯣꯏꯔꯁꯨ ꯑꯩꯕꯨ ꯅꯤꯡꯕ ꯏꯆꯥ ꯊꯣꯛꯂꯦ ꯄꯦꯜꯂꯦ ꯑꯩ ꯀꯀꯥ ꯀꯧꯕꯗꯣ ꯇꯥꯗꯕꯤꯔꯦ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯆꯧꯕꯁꯨ ꯆꯠꯂꯦ ꯃꯥꯁꯤ ꯑꯩꯅ ꯌꯦꯡꯕꯗ ꯑꯩ ꯏꯆꯥꯗ ꯑꯩꯒꯤ ꯃꯥꯡꯉꯤꯕ ꯏꯆꯥꯗꯣ ꯆꯠꯂꯦ ꯑꯩꯕꯨ ꯀꯀꯥ ꯀꯧꯕ ꯄꯥꯎꯃꯤꯁꯨ ꯀꯨꯏꯔꯝꯅꯦ ꯉꯁꯤ ꯀꯧꯔꯦ ꯑꯗꯨꯗ ꯅꯪꯒꯤ ꯅꯆꯥꯅꯕ ꯂꯩꯕ ꯑꯩꯕꯨ ꯂꯤꯁꯤꯄ꯭ꯔꯤꯌꯥꯁꯦ ꯑꯇꯩ ꯅꯠꯂꯝꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥ ꯆꯅꯨꯔꯥ ꯃꯩꯇꯩ ꯆꯅꯨ ꯅꯪ ꯏꯆꯥ ꯑꯩꯅ ꯕꯣꯠꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯀꯥꯟꯗ ꯏꯆꯥ ꯂꯤꯁꯤꯄ꯭ꯔꯤꯌꯥꯁꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯄꯤꯌꯨ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯖꯥꯇꯤ ꯀꯌꯥ ꯑꯃ ꯈꯨꯜꯂꯤꯡꯕꯅꯦ ꯅꯥꯒꯥ ꯀꯨꯀꯤ ꯄꯥꯡꯈꯜ ꯃꯩꯇꯩ ꯅꯥꯏꯗꯅ ꯄꯨꯟꯅꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯉꯥꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯖꯥꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯏꯆꯥꯅ ꯑꯣꯏꯔꯛꯎꯈꯣ ꯅꯪꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯍꯧꯔꯛꯏꯕ ꯏꯆꯥꯁꯤꯡꯁꯦ ꯔꯥꯡꯁꯤ ꯆꯪꯍꯟꯒꯦꯀꯣ ꯌꯥꯏꯀꯣ